ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ. ꯈꯨꯡꯒꯪ ꯑꯃꯗ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯃꯤ ꯇꯥꯔꯝꯃꯤ. ꯃꯗꯨꯒꯤ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨ ꯅꯨꯡꯗꯥꯡ ꯈꯨꯗꯤꯡꯒꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯊꯣꯡ ꯌꯩꯔꯒ ꯍꯪꯉꯤ. ꯃꯤ ꯂꯩꯕ꯭ꯔꯣ? ꯃꯤ ꯂꯩꯔꯗꯤ ꯊꯣꯡ ꯍꯥꯡꯗꯣꯛꯑꯣ. ꯀꯔꯤꯒꯨꯝꯕ ꯌꯨꯝꯗꯨꯗꯒꯤ ꯃꯤ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯑꯗꯤ ꯚꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯐꯥꯔꯒ ꯑꯗꯨꯝ ꯄꯨꯈꯤ. ꯊꯥꯗꯣꯛꯀꯣ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ, ꯑꯩ ꯁꯤꯔꯦꯅꯦ. ꯀꯅꯥꯅꯣ ꯑꯃꯠꯇ ꯀꯟꯕꯤꯌꯨ ꯑꯩꯕꯨ ꯐꯥꯗꯨꯅ ꯄꯨꯔꯦ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯁꯤꯅ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯇꯥꯎ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯦ, ꯁꯤ ꯚꯨꯠ ꯅꯨꯄꯤꯁꯤꯅ ꯑꯩꯈꯣꯏ ꯈꯨꯡꯒꯪꯗ ꯂꯩꯕ ꯃꯤꯁꯤꯡꯁꯦ ꯑꯝꯇ ꯂꯩꯕ ꯄꯤꯗ꯭ꯔꯦ, ꯇꯪ ꯇꯥꯅ ꯂꯩꯕ ꯐꯥꯎ ꯐꯪꯗ꯭ꯔꯦ. ꯑꯗꯨꯗ ꯑꯊꯧꯕꯒꯤ ꯃꯆꯥꯅꯨꯄꯥ ꯔꯣꯁꯟꯅ ꯍꯥꯏꯔꯛꯏ. ꯄꯥꯄꯥ, ꯑꯩꯒꯤ ꯀꯣꯛꯇ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯩꯔꯦ. ꯍꯣꯏ, ꯅꯪ ꯍꯧꯖꯤꯛ ꯇꯨꯃꯤꯟꯅ ꯂꯩꯔꯣ. ꯑꯉꯥꯡ ꯅꯪꯅ ꯑꯍꯟꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯌꯥꯎꯅꯨ, ꯁꯤꯒꯩ ꯆꯠꯈꯣ, ꯌꯥꯡꯅ ꯆꯠꯂꯨ. ꯄꯥꯄꯥ, ꯑꯩ ꯑꯄꯤꯛꯄ ꯄꯦꯀꯦꯠ ꯑꯣꯏꯔꯁꯨ ꯆꯥꯎꯅ ꯄꯣꯈꯥꯏꯍꯟꯕ ꯑꯉꯥꯡꯅꯤ. ꯑꯗꯣ ꯑꯩꯒꯤ ꯋꯥꯁꯤꯇꯗꯤ ꯍꯥꯟꯅ ꯇꯥꯈꯣꯅ ꯄꯥꯄꯥ. ꯉꯥꯏꯈꯣ ꯑꯊꯧꯕ, ꯃꯥꯛꯅ ꯍꯥꯏꯔꯤꯁꯦ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤꯅꯣ? ꯑꯩꯈꯣꯏꯁꯨ ꯑꯝꯇꯗꯤ ꯇꯥꯈꯤꯁꯤ ꯀꯩꯅꯣ ꯅꯪꯕꯣ. ꯀꯥꯀꯥ, ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯌꯨꯝꯒꯤ ꯊꯣꯡꯖꯤꯟꯗ ꯃꯤꯡꯖꯦꯜ ꯊꯦꯠꯆꯤꯟꯗꯨꯅ ꯊꯝꯃꯗꯤ ꯃꯥꯛꯅ ꯑꯗꯨꯝ ꯌꯦꯡꯖꯅ ꯃꯥꯛ ꯑꯗꯨꯝ ꯀꯤꯅ ꯆꯦꯟꯖꯈ꯭ꯔꯅꯤ. ꯀꯥꯏꯗꯒꯤ ꯑꯣꯏꯊꯣꯛꯑꯣꯏꯗꯕ ꯋꯥꯗꯣ ꯉꯥꯡꯉꯗꯅ, ꯀꯥꯟꯁꯨ ꯀꯥꯟꯅꯔꯣꯏꯗꯕꯗ. ꯅꯪ ꯏꯕꯨꯡꯉꯣ ꯅꯪ. ꯑꯗꯨꯗ ꯑꯊꯧꯕꯒꯤ ꯅꯨꯄꯤ ꯁꯔꯤꯇꯥꯅ ꯍꯥꯏꯔꯛꯏ. ꯍꯣꯏꯅꯦ ꯅꯪꯕꯨ, ꯃꯥꯒꯤ ꯑꯥꯏꯗꯤꯌꯥꯁꯦ ꯑꯗꯨꯛ ꯌꯥꯝ ꯐꯠꯇꯕꯗꯤ ꯅꯠꯇꯦ. ꯑꯩꯈꯣꯏꯁꯨ ꯑꯃꯨꯛꯇꯗꯤ ꯌꯦꯡꯊꯣꯛꯄ ꯌꯥꯏ ꯀꯩꯅꯣ. ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯌꯣ. ꯆꯠꯂꯣ, ꯌꯨꯝꯗ ꯆꯠꯂꯒ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯆꯠꯂꯨꯆꯣ. ꯉꯥꯏꯈꯣ ꯏꯕꯨꯡꯉꯣ, ꯃꯥꯛꯅ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛꯇ ꯇꯧꯗꯨꯅ ꯌꯦꯡꯁꯤ. ꯑꯗꯨꯗꯒꯤ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯗꯣ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯃꯤꯡꯖꯦꯜ ꯑꯃꯃꯝ ꯊꯦꯠꯇꯨꯅ ꯊꯝꯃꯝꯃꯤ. ꯑꯗꯨꯒ ꯑꯍꯤꯡꯁꯦ ꯌꯧꯔꯛꯄꯗ ꯚꯨꯠ ꯅꯨꯄꯤ ꯑꯗꯨ ꯂꯥꯛꯏ. ꯃꯤꯡꯖꯦꯜꯗꯨꯒ ꯌꯦꯡꯉꯒ ꯍꯥꯏ. ꯅꯪ ꯀꯅꯥꯅꯣ? ꯅꯪ ꯁꯤꯗ ꯀꯔꯤ ꯇꯧꯔꯤꯅꯣ? ꯁꯤꯗꯤ ꯑꯩꯒꯤ ꯃꯐꯝꯅꯤ. ꯅꯪ ꯁꯤꯗꯒꯤ ꯌꯥꯡꯅ ꯆꯠꯂꯨ. ꯑꯗꯨꯕꯨ ꯃꯤꯡꯁꯦꯜꯗꯨꯗ ꯊꯣꯛꯂꯤꯗꯨꯗꯤ ꯃꯥꯛꯅꯦꯅ. ꯃꯥꯛꯅ ꯂꯦꯡꯉꯤꯉꯩ ꯑꯗꯨꯝ ꯂꯦꯡꯅ ꯂꯩ. ꯑꯗꯨ ꯎꯔꯒ ꯚꯨꯠ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯀꯤꯔꯝꯃꯤ. ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯍꯥꯏꯗꯅ. ꯑꯩꯅ ꯈꯟꯖꯕꯗ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯁꯤꯅ ꯑꯩꯉꯣꯟꯗ ꯍꯤꯡꯅꯅꯕ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄ ꯚꯨꯠ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯥꯜꯂꯦꯗꯅ. ꯐꯔꯦ, ꯑꯩ ꯑꯇꯣꯞꯄ ꯌꯨꯝ ꯑꯃꯗ ꯑꯃꯨꯛ ꯆꯠꯇꯨꯅ ꯌꯦꯡꯉꯨꯒꯦ ꯉꯁꯤ. ꯑꯗꯨꯗꯒꯤꯗꯤ ꯑꯊꯧꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯌꯦꯡꯕꯗ ꯑꯊꯧꯕꯒꯤ ꯊꯣꯡꯖꯤꯟꯗꯗꯤ ꯃꯤꯡꯖꯦꯜ ꯊꯦꯠꯂꯝꯗꯦ. ꯑꯗꯨꯗ ꯚꯨꯠ ꯅꯨꯄꯤꯗꯨꯅ ꯍꯪꯉꯤ. ꯌꯨꯝꯁꯤꯕꯨ ꯃꯤꯒ ꯂꯩꯕ꯭ꯔꯣ? ꯂꯩꯔꯗꯤ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯎꯕ. ꯑꯩ ꯀꯩꯅꯣꯃꯇ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ. ꯃꯈꯣꯟꯒꯗꯤ ꯌꯥꯝꯅ ꯐꯖꯔꯤ ꯄꯣꯠꯅꯤꯅꯦ. ꯑꯩ ꯅꯨꯄꯤ ꯁꯔꯤꯇꯥꯁꯤꯒꯗꯤ ꯑꯩ ꯏꯃꯣꯟꯒꯁꯦ ꯂꯣꯏꯅ ꯄꯦꯜꯂꯦꯗꯦ. ꯍꯧꯖꯤꯛ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯀꯧꯔꯤ ꯅꯨꯄꯤꯁꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯠꯂꯒ ꯌꯦꯡꯉꯨꯒꯦ ꯀꯅꯥꯅꯣ ꯍꯥꯏꯅ. ꯃꯁꯛ ꯃꯇꯧꯁꯨ ꯌꯥꯝ ꯐꯖꯔꯝꯗꯧ ꯃꯥꯜꯂꯤ. ꯉꯥꯏꯍꯥꯛ ꯃꯇꯝ ꯂꯦꯜꯂꯨꯒꯦ ꯃꯅꯥꯛꯇ ꯆꯠꯂꯒ. ꯑꯩ ꯂꯩꯔꯝꯃꯨ ꯑꯗꯨꯗ, ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯕꯤ. ꯑꯁꯤ ꯈꯟꯗꯨꯅ ꯌꯨ ꯉꯥꯎꯅ ꯂꯩꯕ ꯑꯊꯧꯕ ꯊꯣꯡ ꯍꯥꯡꯒꯦ ꯆꯠꯀꯦ ꯇꯧꯔꯦ. ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯔꯤꯇꯥ ꯑꯃꯗꯤ ꯔꯣꯁꯟꯒꯅ ꯃꯈꯨꯠ ꯐꯥꯏ. ꯈꯨꯠ ꯊꯥꯗꯣꯛꯎ ꯌꯣꯡꯃꯥꯟꯕꯤ. ꯅꯪ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ. ꯃꯄꯥꯟꯗ ꯃꯁꯛ ꯐꯖꯕ ꯑꯩꯒꯤ ꯑꯅꯧꯕ ꯅꯨꯄꯤ ꯑꯃ ꯂꯥꯛꯏ. ꯄꯥꯄꯥ, ꯃꯁꯛ ꯐꯖꯕ ꯅꯨꯄꯤ ꯅꯠꯇꯦꯅꯦꯗꯣ, ꯍꯤꯡꯆꯥꯕꯤ ꯚꯨꯠ ꯅꯨꯄꯤꯗꯨꯅꯤꯅꯦ. ꯃꯃꯥ, ꯊꯥꯗꯣꯛꯀꯅꯨ ꯄꯥꯄꯥꯒꯤ ꯃꯈꯨꯠꯇꯣ. ꯑꯗꯨꯗ ꯁꯔꯤꯇꯥ ꯑꯃꯗꯤ ꯃꯆꯥꯅꯤꯄꯥ ꯔꯣꯁꯟꯒꯅ ꯑꯊꯧꯕꯗꯣ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯝꯃꯤ. ꯑꯩꯅ ꯈꯟꯖꯕꯗ ꯀꯅꯥꯝ ꯂꯩꯇ ꯃꯥꯜꯂꯦ ꯌꯨꯝꯁꯦ. ꯉꯁꯤꯗꯤ ꯑꯩ ꯆꯔꯥ ꯍꯦꯟꯗꯅ ꯇꯨꯝꯗꯧꯔꯦꯗꯅ. ꯐꯔꯦ, ꯑꯩ ꯍꯌꯦꯡ ꯑꯃꯨꯛꯀ ꯂꯥꯛꯀꯦ. ꯉꯁꯤꯗꯤ ꯆꯔꯥ ꯍꯦꯜꯂ ꯇꯨꯝꯃꯨ ꯍꯥꯏꯗꯨꯅ ꯇꯝꯂꯝꯃꯦ ꯑꯩꯒꯤ ꯂꯥꯏꯕꯛꯇ. ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈꯤ. ꯃꯗꯨꯗꯒꯤ ꯑꯊꯧꯕꯅ ꯁꯔꯤꯇꯥꯗꯣ ꯈꯣꯡꯄꯥꯛꯅꯕꯨ ꯀꯥꯎꯕꯅꯦ, ꯈꯨꯖꯤꯟꯅꯕꯨ ꯁꯨꯕꯅꯦ ꯇꯧꯗꯨꯅ ꯐꯨꯔꯝꯃꯤ. ꯑꯗꯨꯗꯒꯤ ꯑꯊꯧꯕꯅ ꯍꯥꯏ. ꯑꯩꯒꯤ ꯊꯋꯥꯏ ꯂꯥꯛꯑꯝꯃꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯄꯥꯟꯗ ꯊꯥꯗꯣꯛꯇꯕ
ꯅꯪꯗꯤ ꯉꯁꯤ ꯑꯩꯅ ꯍꯤꯡꯅ ꯊꯥꯔꯣꯏ. ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯁꯔꯤꯇꯥꯗꯣ ꯌꯥꯝꯅ ꯐꯨꯔꯝꯃꯤ ꯑꯊꯧꯕꯅ. ꯑꯗꯨ ꯎꯕꯗ ꯔꯣꯁꯟ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ. ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯏꯃꯥ, ꯅꯪ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯣ? ꯍꯣꯏ ꯏꯕꯨꯡꯉꯣ, ꯑꯩ ꯀꯔꯤꯁꯨ ꯇꯧꯗꯦꯗ. ꯏꯃꯥ, ꯑꯩ ꯄꯄꯥꯁꯦ ꯅꯨꯡꯁꯤꯗꯦ. ꯅꯪꯉꯣꯟꯗ ꯀꯌꯥꯝ ꯐꯨꯔꯤꯅꯣ? ꯑꯗꯨꯝꯅ ꯍꯥꯏꯅꯨ ꯏꯕꯨꯡꯉꯣ, ꯐꯠꯇꯦ. ꯃꯍꯥꯛ ꯅꯪꯒꯤ ꯅꯄꯥꯅꯤ. ꯆꯣ, ꯅꯪ ꯁꯥꯟꯅꯧꯔꯣ. ꯁꯔꯤꯇꯥꯅ ꯃꯌꯨꯝꯗꯁꯨ ꯃꯤꯡꯁꯦꯟ ꯊꯥꯖꯤꯜꯂꯝꯃꯤ. ꯑꯗꯨꯅ ꯅꯨꯡꯗꯥꯡ ꯚꯨꯠꯇꯨꯅ ꯂꯥꯛꯑꯒ ꯌꯨꯝ ꯄꯨꯝꯅꯃꯛꯇ ꯃꯤꯡꯁꯦꯟ ꯊꯦꯠꯅ ꯂꯩꯕꯗꯨꯅ ꯃꯍꯥꯛ ꯃꯤ ꯑꯃꯇ ꯐꯥꯅ ꯆꯥꯕ ꯉꯝꯈꯤꯗꯦ. ꯈꯨꯡꯒꯪꯁꯤꯗ ꯀꯗꯥꯏꯗꯒꯤ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯛꯏꯅꯣ? ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯁꯤꯅ ꯃꯌꯨꯝꯗ ꯍꯤꯡꯆꯥꯕꯤ ꯌꯥꯝꯃꯝ ꯄꯨꯔꯛꯇꯨꯅ ꯁꯪꯍꯟꯗꯨꯅ ꯊꯝꯃꯦꯅꯦ. ꯑꯩ ꯆꯔꯥ ꯍꯦꯜꯂꯛꯄ ꯀꯨꯏꯔꯦ. ꯑꯩ ꯆꯔꯥ ꯍꯦꯟꯕꯁꯦ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ. ꯉꯁꯤꯁꯨ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯦ. ꯐꯔꯦ, ꯑꯩ ꯍꯌꯦꯡꯒ ꯑꯃꯨꯛ ꯂꯥꯛꯀꯅꯤ. ꯑꯃꯠꯇ ꯊꯥꯔꯣꯏ. ꯑꯩꯅ ꯃꯈꯣꯏꯁꯦ ꯑꯃꯃꯝꯇ ꯑꯣꯏꯅ ꯆꯥꯊꯣꯛꯀꯦ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯚꯨꯠ ꯅꯨꯄꯤꯗꯣ ꯆꯠꯈꯤ. ꯑꯃꯨꯛꯀ ꯂꯥꯛꯀꯅꯤ ꯑꯩ. ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯥ, ꯔꯣꯁꯟꯅ ꯍꯥꯏꯕ ꯋꯥꯁꯤꯅ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ. ꯚꯨꯠ ꯅꯨꯄꯤ ꯍꯤꯡꯆꯥꯕꯤꯗꯨꯅ ꯊꯥꯒꯠꯂꯤ ꯔꯣꯁꯟꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ. ꯊꯦꯡꯀ꯭ꯌꯨ ꯑꯪꯀꯜ. ꯍꯥꯏꯗ꯭ꯔꯥ ꯑꯩꯅ, ꯑꯩ ꯄꯦꯀꯦꯠ ꯑꯄꯤꯛꯄ ꯑꯣꯏꯔꯁꯨ ꯆꯥꯎꯅ ꯄꯣꯈꯥꯏꯍꯜꯂꯤ ꯍꯥꯏꯅ. ꯐꯔꯦ, ꯆꯠꯂꯣ ꯌꯨꯝꯗ. ꯆꯠꯂꯒ ꯂꯥꯏꯔꯤꯛ ꯄꯥ ꯂꯩꯔꯨꯆꯣ. ꯀꯥꯟꯅꯗꯕꯗ ꯆꯠꯂꯨꯁꯤꯒꯩ. ꯔꯣꯁꯟ ꯃꯄꯥꯒꯤ ꯋꯥꯁꯦ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯂꯥꯛꯈꯤ. ꯑꯗꯨꯒ ꯑꯁꯣꯝꯗ ꯚꯨꯠ ꯅꯨꯄꯤꯗꯣ ꯑꯩ ꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯗꯨꯅ ꯆꯔꯥ ꯍꯦꯟꯗꯨꯅ ꯁꯤꯗꯧꯔꯦ. ꯑꯗꯨꯒ ꯅꯨꯡꯗꯥꯡ ꯈꯨꯡꯒꯪꯗꯨꯗ ꯚꯨꯠ ꯅꯨꯄꯤꯗꯣ ꯃꯤ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯊꯤꯕ ꯂꯥꯛꯂꯝꯃꯤ. ꯑꯊꯧꯕꯒꯤ ꯃꯌꯨꯝꯗ ꯑꯊꯧꯕ ꯊꯕꯛ ꯁꯨꯕꯗꯒꯤ ꯍꯜꯂꯛꯑꯝꯃꯤ. ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯀꯧꯔꯤ. ꯑꯣꯏ ꯖꯣꯡꯃꯥꯟꯕꯤ, ꯀꯔꯤ ꯇꯧꯔꯤ? ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯈꯪꯗꯦꯅꯦ? ꯅꯨꯄꯥ ꯃꯄꯥꯟꯗꯒꯤ ꯂꯥꯛꯑꯗꯤ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯤꯊꯛꯏ ꯍꯥꯏꯕꯁꯦ. ꯁꯤ ꯆꯠꯅꯕꯤꯁꯦ ꯅꯪ ꯈꯪꯗꯦ? ꯍꯣꯏ, ꯄꯣꯔꯛꯆꯒꯦ. ꯁꯣꯝꯗꯅ ꯈꯔꯒ ꯁꯥꯕꯁꯤꯗ ꯅꯪꯒ ꯂꯨꯍꯣꯡꯉꯨꯕꯗꯤ ꯑꯩ ꯂꯥꯏꯕꯛꯁꯦ ꯊꯝꯕꯥꯜ ꯁꯥꯠꯂꯦꯅꯦ. ꯈꯜꯂꯨꯕꯅꯤ ꯅꯄꯥ ꯄꯩꯁꯥ ꯄꯥꯏ, ꯑꯎꯟꯄꯣꯠ ꯈꯔ ꯎꯠꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ. ꯀꯔꯤꯝꯐꯥꯎ ꯎꯠꯂꯛꯇꯦ. ꯑꯦꯁꯤꯗꯣ ꯑꯃ ꯄꯤꯔꯛꯑꯗꯤ ꯑꯏꯪꯕ ꯅꯨꯡꯁꯤꯠꯇꯁꯨ ꯆꯥꯏ. ꯑꯁꯨꯝꯅ ꯉꯥꯡꯕꯁꯤꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯔꯤꯇꯥꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ. ꯑꯗꯨꯕꯨ ꯃꯆꯥꯅꯤꯄꯥ ꯔꯣꯁꯟ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ. ꯃꯍꯥꯛꯅ ꯅꯨꯃꯤꯗꯥꯡꯗ ꯆꯠꯂꯒ ꯊꯣꯡꯖꯤꯟꯗ ꯊꯦꯠꯄ ꯃꯤꯡꯖꯦꯜ ꯑꯗꯨ ꯂꯧꯊꯣꯛꯂꯝꯃꯤ. ꯑꯗꯨꯒ ꯅꯨꯡꯇꯤꯒꯤ ꯑꯗꯨꯃꯥꯏꯅ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨ ꯑꯊꯧꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯒ ꯍꯥꯏꯔꯝꯃꯤ. ꯑꯩꯌꯥ, ꯉꯁꯤꯗꯤ ꯃꯣꯏꯒꯤ ꯊꯣꯡꯖꯤꯟꯁꯤꯗ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯣ ꯂꯩꯔꯝꯗ꯭ꯔꯦ. ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ. ꯌꯨꯝꯗ ꯃꯤ ꯂꯩꯕ꯭ꯔꯣ? ꯌꯨꯝꯗ ꯀꯅꯥ ꯂꯩꯒꯦ? ꯄꯄꯥ, ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯅꯪꯅ ꯄꯥꯝꯕ ꯅꯨꯄꯤꯗꯣ ꯂꯥꯛꯑꯦ. ꯆꯠꯂꯣ, ꯆꯪꯅ ꯆꯠꯂꯣ, ꯃꯃꯥ ꯇꯨꯝꯃꯤꯉꯩꯗ. ꯋꯥ, ꯅꯪꯇꯅꯤ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥ. ꯄꯨꯟꯁꯤꯌꯨ ꯅꯪ. ꯂꯥꯛꯑꯦ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯕꯤ. ꯅꯪꯅ ꯀꯧꯔꯦ ꯑꯩ ꯂꯥꯛꯆꯔꯦ. ꯑꯩꯒꯤ ꯗꯥꯔꯂꯤꯡ ꯂꯥꯛꯑꯦ. ꯆꯠꯂꯣ. ꯅꯪꯅ ꯃꯃꯥꯗ ꯌꯥꯝꯅ ꯐꯨ ꯆꯩꯕꯗꯣ ꯉꯁꯤꯗꯤ ꯈꯪꯖꯔꯅꯤ ꯅꯪ. ꯑꯗꯨꯗ ꯑꯊꯧꯕꯅ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯄꯗ ꯃꯃꯥꯡꯗ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯂꯥꯎ, ꯑꯩꯒꯤ ꯁꯛ ꯐꯖꯕ. ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯅꯪꯁꯦ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯃꯥꯏꯅ ꯎꯔꯤꯁꯦ? ꯑꯩꯕꯨ ꯉꯁꯤ ꯍꯤꯗꯥꯛꯁꯦ ꯌꯥꯝꯅ ꯊꯛꯆꯤꯜꯂꯨꯔ ꯃꯥꯜꯂꯦꯗꯅ. ꯑꯩꯒꯤ ꯁꯛ ꯐꯖꯕ, ꯑꯩ ꯍꯤꯡꯆꯥꯕꯤꯅꯤ. ꯑꯩꯁꯨ ꯉꯥꯎꯕꯒ ꯂꯣꯏ ꯍꯜꯂꯦ. ꯑꯣꯏ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ, ꯅꯪ ꯑꯩꯒꯤ ꯏꯆꯟ ꯅꯨꯄꯤꯒꯨꯝꯕꯅꯤ. ꯑꯩꯉꯣꯟꯗ ꯊꯥꯗꯣꯛꯄꯤꯌꯨ. ꯇꯥꯕ꯭ꯔꯣ ꯁꯔꯤꯇꯥ? ꯑꯩ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯁꯤꯅ ꯐꯥꯗꯣꯔꯦ. ꯇꯨꯃꯤꯟ ꯂꯩꯌꯨ. ꯑꯩ ꯑꯉꯥꯎꯕꯤꯅꯤ ꯈꯜꯂꯨꯔꯕ? ꯃꯗꯨꯗꯒꯤ ꯚꯨꯠ ꯅꯨꯄꯤꯗꯨꯅ ꯑꯊꯧꯕꯗꯣ ꯐꯥꯗꯨꯅ ꯄꯨꯈꯤ. ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯗꯣ ꯑꯊꯧꯕꯒꯤ ꯂꯥꯎꯕ ꯈꯣꯟꯖꯦꯜꯗꯣ ꯇꯥꯕꯗ
ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯧꯒꯠꯇꯨꯅ ꯌꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯁꯔꯤꯇꯥꯁꯨ ꯍꯧꯒꯠꯂꯝꯃꯤ ꯔꯣꯁꯟ ꯅꯄꯥꯗꯤꯅ ꯅꯄꯥꯗꯨꯒꯤ ꯃꯈꯣꯟꯗꯣ ꯍꯧꯖꯤꯛꯇ ꯇꯥꯔꯝꯃꯤ ꯃꯍꯥꯛꯇꯤ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨꯅ ꯄꯨꯈ꯭ꯔꯦ ꯏꯃꯥ ꯃꯇꯨꯡꯗꯒꯤꯗꯤ ꯅꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯃꯄꯥꯅ ꯐꯨ ꯆꯩꯅ ꯇꯧꯔꯔꯣꯏ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤ ꯀꯩꯒꯤꯅꯣ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯄꯥꯅꯤ ꯑꯩ ꯆꯠꯂꯦ ꯅꯄꯥꯗꯣ ꯀꯜꯂꯨꯒꯦ ꯁꯔꯤꯇꯥ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯖꯪꯒꯜꯒꯤ ꯂꯝꯕꯤꯗꯨꯗ ꯆꯠꯂꯝꯃꯤ ꯈꯨꯡꯒꯪꯒꯤ ꯃꯤ ꯄꯨꯝꯅꯃꯛꯁꯨ ꯁꯔꯤꯇꯥꯒꯤ ꯃꯅꯤꯡꯗ ꯂꯣꯏꯅ ꯂꯥꯛꯂꯝꯃꯤ ꯁꯔꯤꯇꯥ ꯌꯦꯡꯒꯣꯜꯗꯨꯗ ꯌꯧꯔꯝꯃꯤ ꯑꯗꯨꯒ ꯚꯨꯠ ꯅꯨꯄꯤꯗꯨꯗ ꯍꯥꯏ ꯍꯤꯡꯆꯥꯕꯤ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩ ꯑꯣꯏꯅ ꯆꯥꯕꯤꯌꯨ ꯅꯠꯇꯦ ꯍꯤꯡꯆꯥꯕꯤ ꯏꯟꯗꯣꯆꯥ ꯄꯄꯥꯒ ꯃꯃꯥꯒꯗ ꯀꯔꯤꯝ ꯇꯧꯕꯤꯒꯅꯨ ꯑꯩ ꯑꯣꯏꯅ ꯆꯥꯕꯤꯌꯨ ꯇꯧꯅꯨ ꯁꯔꯤꯇꯥ ꯑꯩ ꯆꯥꯈ꯭ꯔꯁꯅꯨ ꯃꯐꯝꯁꯤꯗꯒꯤ ꯅꯣꯏ ꯌꯥꯡꯅ ꯆꯠꯂꯣ ꯑయ్ꯌꯥ ꯅꯣꯏ ꯅꯇꯩ ꯅꯅꯥꯎꯒꯤ ꯗ꯭ꯔꯃꯥꯁꯤꯗꯤ ꯂꯣꯏꯕ ꯀꯧꯕ ꯂꯩꯇꯦꯗꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯣꯏꯕꯥꯏꯅꯤ ꯑꯩꯒꯤ ꯄꯨꯛꯅꯨꯡꯗ ꯆꯪꯉꯒ ꯂꯦꯂꯥꯃꯖꯅꯨꯅ ꯂꯩꯔꯨꯔꯣꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯁꯔꯤꯇꯥꯗꯨ ꯉꯛꯁꯝ ꯄꯥꯏꯔꯒ ꯊꯥꯡꯒꯠꯂꯤ ꯑꯁꯣꯝꯗꯒꯤ ꯔꯣꯁꯟꯅ ꯃꯈꯥꯗꯒꯤ ꯄꯥꯛꯊꯗꯨꯅ ꯆꯠꯇꯨꯅ ꯃꯃꯥꯗꯨꯅ ꯄꯥꯏꯔꯝꯕ ꯊꯥꯡꯗꯨꯅ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯊꯤꯜꯂꯤ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨ ꯃꯇꯨꯞ ꯑꯅꯤ ꯊꯣꯛꯇꯨꯅ ꯃꯈꯥꯗ ꯇꯥꯗꯨꯅ ꯁꯤꯈꯤ ꯑꯗꯨꯗꯒꯤ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯗꯣ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯦ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯣ ꯂꯩꯇꯕꯗꯒꯤ ꯑꯗꯨꯒ ꯔꯣꯁꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯁꯨ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ